India bu lising ani nifu taret fawbada developed country amma oiduna bigat Bharat ki pandam fangnaba khonjel yangna changsilakli economic reform dagi horaga infrastructure education amadi innovation da expert kayana asanba meeting thamduna lakli hiramasada impact news ki video journalist Saikhom Ruben amadi cameraman P Bobo dagi akhanaba paudam ama India na 2047 da independence phangba chahi cham surapagi iroinana government ki Viksit Bharat na lebak asibu global economic powerhouse amada ongkhalaknaba mityeng thamli hairiba pandam asi phangnanaba sustain growth job creation amadi puna chawkhatminabada focus tawri infrastructure digital connectivity make in India amadi digital India na chingbada yamna chawna investment tawduna economic expansion tawna bo honorably masig iroriana tungda laikatab industry singi workforce sector po oina education amadi skilling da reform kaya amasu torokli emerging economies gi marakta khwaidagi hen jangna magi growth si leiba ngamba adumba lebak amani na hojik chapthunari ato hariba sigi growth si di akoi yam wange ato hariba growth si masi akoi 7% dagina magi 10% boki sigi changsi maski changsi ta koi lengdana masi chatpangam laba haidi consistently sahi lakadoriba sahi kulong sida haitare 2047 siboki manung stage da koina masi chatpangamaba adu ergadi hariba $30 trillion sa masi soidra yogani haibagi madigi panaba ma lei aduna hariba sigi akogi magi 7% to 10% si yongna ba honaba matamda hariba sector ahum si loina maksi activate tawam changba ana hariba masi activate tawam matam sida madwa iduda akogi masagi private investments ta hena magi rely tawdoribra natragana koi state ki magi intervention haitare akogi state led oigadoribra haibagi matang lakpa matam dadi mapungda akogi private investment led somdo oina changjelakpa maram de hujisi koi di free market economy na na maswaida kusnama laibna hairiba akogi growth rate si masi akogi wangba highways da akoina magi quality of growth si mamu diengba changba MSME singbu empowering tawba innovation da puning thawgatpa amadi khungangi economy da mapangal lehanbana chakholapagi machak oigani hana economist singna thajinari India na Viksit Bharat ki lambi da chatpada GDP masing khatte hanbata natna afaba punsi mahing ama lehanba khetnaba handhanba amadi sustainable lehanbani India haibisi Manipur yaudana akogi changhanba kisungamde adana no Manipur no India sports da murisini culture da murisini akoi masing yam wangba adu potential patana leibani na maswai da akogi patana koi nikthi jana priority ama pidana maduda akogi changhel boidi koi Manipur su hariba Viksit Bharat ki manglan duda akoi su kharangai de koi job ngamaudoine adana masai da ina matam janing basi toan ba magi development haitare infrastructure da mapung da yumpham orakanda madai da koi sengpagi mathau ta ba asiam chauna leba policy da ki miyam da one reform at a time haiba motto goloina na India na Viksit Bharat ki makai da kumang yang changchili camera person P Bogoloina promjariba Saikhom Ruben Impact TV Imphal Pau asi CAU gi PRMM sel na tawba award in scientific journalism program gi makhara tawjabani akupa marol gi damak CAU gi information and publicity officer Dr. Indira Thanojom da pau phabira payagani